Ahumsuba Malemgi Lanjao Hourakpham Oirakkadra Chingnei Pawasi Pandam Pauksegi editorial kalamdagi lakhotchabane Imphal East ki manung chanba lamlai kendragi manungda leiba thamna pokpi yaingang pokpi santi khongbal sana sabi gwaltabi amasung sabungkho khunongna chingba mitegi khulsingda kuki narco terroristsingna nongmai amadi bomna chingba kapsinbada khudong chaba maphamsingi manung ama oiriba mitegi uyoksingda Central Force Personnel Yankairom chingasigi maphamanida deploy tawrakpagi mayokta kuki lamhenba sing changsilakpa khongjang oina Kangpokpi District Police ki SP Office Thugaina be attack satharakpada District adugi SP sogankhiba simakna mayek sengna kuki singasi terrorist ni haiba makhoi masana takjare kari maramgi Central Force yankhai thamlebano haibadu achumba chatpa furup kanglup sing khanglabasu aranba thabak tawba kuki terrorist singna de makhoina terrorist ki thawong chathabada athingba pibadagi makhoina Kangpokpi Police ki station da attack satharakpani haibasi state asigi miyamna khangnare Kuki sing na mitay sing da sathariba thawong asi Malemgi Laiva kayagi miyamna ahanbada khangnadrabasu haujikti kuki sing asi kanano karamba makhalgi miyoiba phurup kanglupno haibadu mayek sengna khangba nongmagi hengalakli haiba yai maramde makhoina semjin sajenba puwari kaya muk semlaga mitay singbu aranba tahanna bohona khiba pumnamak Malemgi miyamna tamna khanglakpadagi kuki sing asi oidaba ngangba aranba tawba phurup ni haibasi khangnarakpane nakal amaromda Makhoina hojik taliba diman asi makhoina achumba hek ngangnaba amade achumba hek tawrubada sungphang phanglaroi haibase kuki singna khangbana maram oiraga aranba fattaba thabak tawdaba yadaba oiduna leiri haibase state asigi yellow mi yamna ikhangda khangnaduna leire adubu tawriba oidaba ngangliba saram chachaliba thawong kaya asibu ngasigi India laingakna khangna una khangsin usinadana tha kun faraklaba fawbada mitai singda landabada yengduna leibagi thawong manba simakte India ki citizen ama oiriba Manipur gi yellow mi sing maru oina mitai singi oina de yamna laibak thiba oina ngasigi phiba masi oiduna leire nakal amaromdana mitai gi khulngakpa lanjadaba singbuna phaba punbagi thawong satharakpadagi lamda masigi ima ibel singna khulngakpa phaba yaroi haiduna laubaga loinana wakat mifam kaya state asigi mafam kaya da sathare asigumba Manipur gi hojik oiriba phiba masida India gi tongan ba political party kaya na ngasigi center gi laingak amade Manipur laingak paideba BJP na lusingba laingakta maral kaya siduna lauba khongbasu leptabagum tawre asuk yamna India gi miyam amadi Manipur gi yellow mi miyamna achumba kholau laurabasu manaka labang asigi BJP na lusingba center laingakna taroi khana tadriba sigi maram karigino haibagi wahangna lamdam asigi miyamna maikai kayadagi ngangnarakpadagi hendoroktuna India gi PM phauba maming panduna sai thangba hourakpa thakun suraklabane adubu haukhibana oirabasu Manipur gi yellow mi mitai singbu India ki citizen ama oibagi wahan thok lahenbagi khudam oina achumba wayel fanganabagi matam yariba makai thengthandavana India pumbagi oina aphaba oigani khalle madu natrabadi san atebana waibada saru phangi haibadu oiraktuna mitai singna masagi maramdam kanjanaba atopa laibaki mateng lauraklabade Malemgi Ahumsuba Lanjao lamdam asidagi Hourakadra Chingnei